IMPHAL West Commando gi kangbu amana MALEMGI KEITHEL da LUPA Crore Mari Lakh Nifu Rom Oigadaba WY tablet Lishing Marifunipan Romga Konna Meeoi Ahum Phare IMPHAL West Commando gi OCP Achoba Mitaina Luchingba kangbu aduna ngarang numidang wairam pung mangaga makhairom tabada Singjamai Police Station ge manung chanba Mitai Lamkhaida achat wok check tawbada registration number MN01 W4863 Oiba Hyundai I-20 Khamduna check tawbada kilo mapan makhairom lumba WY tablet sing adu yauramba thingnakibani car adu buthorakpa driver adugi maming longjam ratan kawe chahi kuntra sure IMPHAL East ki nongdam awang lekai dege laikhidraba El Sarat ki machanupani Machin hangbada mahakna WY tablet sing adu kangabam jadu kauba Meeoi amagini haina haidorakpadagi chahi yankai nithoi suraba charangpat mayai lekai dege hauzikna wangkai yonglan leirakta leiba ke dizamani ge machanupa kangabam jadu amade mahakka chatminaramba Assam ge Dhubri ge Jordan ge part 2 dage Soibar Rahman ge machanupa Majnu Maya kauba Chahi Kuntra Taret Suraba Meeoi Amagaloina Kangpokpi District ki Saparmaina Police Station Manakti ki Fabangam ke Makoi Anina registration number MN01AG 3147 Oiba Tata Hexa Gari Amatongduna Dimapur da Chanaba Honarambadage Tanaduna Fabani Makoi dagi Sen Oina LUPA Lakh Amal Lishing Nifunithoi mobile phone taru wallet amaso fagat ke Faraba Polam Singa Loinana Meeoi Ahum adu Makhataba Thabakidamak Singjamai Police Station da sinakre. I would do I will Meeoi Siga, Magi accomplice, he can also the Yaluba accomplice Majnu Mia, 37 years son of Soibar Rahman of Jordan part to Dhubri, Assam Dagi, I will Meeoi Anisi, Konna Saparmena, Police Station in Mayata, Again Vita, Tata Hexa, registration number MN01A G3 147 white in color high resolution sida moishi koi intercept taroga ai do Meeoi ani si Phare punna koi na ji Phare si Meeoi omni makoi sing si koi preliminary investigation to mo tamda koi sing si koi interstate drug syndicate ki so amani ha ko ki preliminary investigation ka reveal tawai